ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯣꯂꯣꯏꯐꯝ ꯃꯪ ꯂꯩꯔꯝꯗꯦ꯫ ꯎꯃꯪ ꯃꯌꯥ ꯑꯃꯗꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯥꯏꯗ ꯄꯣꯂꯣꯏꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯪ ꯑꯃ ꯁꯥꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯟꯒꯤ ꯑꯣꯏꯕ ꯃꯤ ꯄꯣꯂꯣꯏꯐꯝ ꯃꯪ ꯑꯃ ꯈꯨꯟꯖꯤꯟ ꯍꯦꯛ ꯆꯪꯉꯛꯄꯒꯤ ꯑꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯃꯪ ꯑꯗꯨ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯪ ꯑꯗꯨ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯪ ꯑꯗꯨ ꯁꯥꯕ ꯌꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯍꯤꯡꯗ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯪ ꯁꯥꯔꯨꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ? ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯈꯔ ꯀꯟꯕꯖꯥꯔ ꯍꯥꯏꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯍꯦꯔꯥ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏꯗ, ꯃꯄꯥ ꯆꯥꯅꯅ ꯁꯤꯕꯁꯤꯗ ꯅꯈꯣꯏꯅ ꯄꯨꯡꯀꯤꯗ ꯀꯤꯍꯜꯂꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯨꯝꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯪ ꯑꯗꯨ ꯁꯪꯒꯥꯕ ꯊꯣꯛꯅ ꯖꯤꯇꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯣꯂꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯅꯤꯡꯊꯤꯖꯅ ꯃꯪꯊꯣꯡ ꯑꯗꯨ ꯊꯤꯡꯍꯜꯂꯝꯃꯤ, ꯃꯈꯥ ꯇꯥꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯔꯛꯇꯅꯕ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯗꯣꯝꯗꯒꯤ ꯎꯆꯦꯛꯀꯨꯝꯕ ꯃꯈꯣꯟ, ꯇꯦꯅꯋꯥ ꯃꯈꯣꯟꯁꯨ ꯃꯥꯟꯕ ꯀꯔꯤꯅꯣ ꯂꯧꯁꯟꯐꯝ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯤꯒꯨꯝꯕꯒꯤ ꯃꯃꯤꯡ ꯀꯧꯔꯒ ꯈꯣꯡꯉꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯂꯣꯏꯅ ꯊꯨꯡꯅꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯉꯛꯄ ꯂꯧꯁꯟꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯣꯇꯦꯜꯗ ꯇꯟ ꯆꯥ ꯂꯩꯕ ꯊꯣꯛꯄꯗ ꯑꯍꯟ ꯈꯔꯅ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯉꯔꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯀꯔꯤ ꯎꯆꯦꯛ ꯑꯣꯏꯕꯖꯥꯠꯅꯣ? ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎ ꯈꯨꯟ ꯑꯁꯤꯗ ꯄꯥꯏꯔꯛꯇ꯭ꯔꯤ, ꯇꯥꯁꯨ ꯇꯥꯗ꯭ꯔꯤ ꯑꯗꯨꯒꯨꯝꯕ ꯎꯆꯦꯛ ꯃꯈꯣꯟ ꯑꯗꯨꯗꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛꯀꯨꯝꯕ ꯃꯥꯜꯂꯤ, ꯃꯪꯗ ꯇꯣꯡꯉꯒ ꯈꯣꯡꯕꯁꯤ ꯃꯤ ꯀꯧꯏ ꯍꯥꯏꯅꯕꯅꯤ, ꯈꯪꯗ꯭ꯔꯦ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣই ꯄꯨꯄꯨꯗꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯄꯨꯅ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤ ꯑꯅꯤ ꯊꯣꯛꯇꯕ ꯌꯥꯔꯣꯏ, ꯑꯃꯅ ꯑꯁꯤ ꯊꯤꯡꯕ ꯃꯪ, ꯑꯃꯅ ꯑꯆꯪꯕ ꯊꯤꯡꯕ ꯃꯪ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯄꯥꯕꯗꯤ ꯃꯗꯨ ꯀꯔꯝꯅ ꯈꯪꯉꯤꯕꯅꯣ? ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯄꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯌꯦꯡꯉꯨ, ꯉꯁꯤꯗꯒꯤ ꯆꯍꯤ ꯌꯥꯝꯂꯕ ꯃꯇꯝ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯈꯨꯟ ꯑꯁꯤꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯈꯨꯟꯁꯤꯒꯤ ꯃꯤ ꯍꯦꯛ ꯂꯩꯇꯕꯒ ꯄꯣꯂꯣꯏꯕ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯗ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯕꯣꯝ ꯕꯣꯝ ꯇꯨꯔꯒ ꯍꯦꯛꯇ ꯁꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯅꯦꯛꯇꯨꯅ ꯋꯥ ꯇꯥꯅꯕꯗ ꯃꯤ ꯄꯣꯂꯣꯏꯐꯝ ꯃꯪ ꯑꯁꯤ ꯑꯅꯤ ꯊꯣꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯅꯅꯤ ꯅꯈꯣꯏꯅ ꯍꯦꯛ ꯈꯪꯂꯛꯄꯗ ꯈꯨꯟꯁꯤꯒꯤ ꯃꯤ ꯍꯦꯛ ꯂꯩꯇꯕꯒ ꯆꯤꯡꯌꯥꯗ ꯑꯃ, ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯑꯃ, ꯑꯅꯤ ꯊꯣꯛꯅ ꯄꯣꯂꯣꯏꯐꯝ ꯈꯥꯏꯗꯣꯛꯂꯤꯕꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯃꯪ ꯑꯅꯤ ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯈꯨꯟꯁꯤꯒꯤ ꯆꯠꯅꯔꯛꯂꯕ ꯅꯤꯇꯤ ꯅꯤꯌꯣꯝꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯌꯥ ꯂꯨꯝꯅ ꯂꯧꯕꯤꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯐꯝ ꯑꯁꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯧꯗꯣꯛꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯛꯁꯨ ꯃꯃꯥꯡꯗ ꯃꯪ ꯃꯌꯥꯗꯒꯤ ꯈꯣꯡꯉꯛꯈꯤꯕ ꯎꯆꯦꯛꯀꯨꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯈꯣꯡꯉꯛꯄ ꯃꯈꯣꯟ ꯇꯥꯅꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛꯇꯤ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯦ, ꯃꯗꯨꯁꯨ ꯃꯔꯝ ꯃꯤꯆꯥ ꯆꯥꯗꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯆꯦꯛ ꯑꯗꯨꯅ ꯁꯨꯝ ꯇꯠꯇꯅ ꯈꯣꯡꯉꯛꯄꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯀꯥꯟꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯪ ꯑꯗꯣꯝꯗꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯪ ꯑꯗꯣꯝꯗ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯃꯪ ꯑꯗꯨꯗ ꯃꯤ ꯄꯣꯂꯣꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯩꯈꯨ ꯈꯨꯗꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯪ ꯑꯗꯥꯏꯗ ꯁꯥꯕꯨꯡ ꯃꯩ ꯍꯧꯒꯠꯄꯒꯤ ꯃꯅꯤꯟꯒꯨꯝꯕ ꯐꯪꯕ ꯀꯤꯔꯕ ꯀꯌꯥꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯃꯇꯧ ꯀꯌꯥꯁꯤ ꯊꯦꯡꯅꯔꯨꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯁꯤꯕ ꯐꯥꯎ ꯌꯥꯎꯅꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯈꯣই ꯁꯥꯒꯩꯒꯤ ꯀꯀꯥ ꯑꯃꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯈꯨꯟꯖꯤꯟ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯤꯒꯨꯝꯕ ꯑꯃꯨꯕ ꯄꯔꯦꯡ ꯃꯔꯤ ꯁꯝꯗꯨꯅ ꯃꯪ ꯑꯗꯣꯝꯗ ꯆꯪꯈꯤ ꯍꯥꯏ꯫
Kakasu madu urubadagi masada thakatkhiduna yum tamna chelakpada magi matungda pungjanguma makhon thin-thinduna kakagi tungda tanari masakti udana yum hek yaubagadi kakasu gyan tadana wantharaki matam aduda indomchana pupubu kauba laki maramdi akoi pupusi koi khunsigi oina ahani oi oire maduna laitingi liglamsu pupudi munna khan sumna pupuga babaga koi kakagi mayumda sangubada kakadi machinda ai kaure haiduna mayam changdana laknaraga leirami atawaduda pupuna koi mayamda sumna hairaki nakoi tadabra mapanda pungjan thilise hairaki tawdubu makhol adudi akoi amata taramdi pupugi matawaduda akoi su loina kinarami konadi pupuna kakagi yumgi akoibada thoidring maru kharaga hangam maru kharaga lairon tilon khara suolaga mapanda chaithoami matam aduda su angakpa matauda pungjan thinbagi makhol adu thunga lomda tamna satki kakasu thakai amamo yamna kanna naaduna leirami pupuna su isagi thawai kandaba yade haiduna nungtigi kakagi mayumda lai khuramba chalami cherak asida su pupuna kakagi lai khuramba chaluraga yumda hek halakpada khoigi yumung asi asoki matik tamnarami maning maya mi chatpagi makhon amadi murung miyoy ama ani wari sanabagi makhon kiraba kyasi tarami tawbatubu babana imaga khuida sumna hairaki nakoi karimata kiganu baji na inauchagi lai khuramba chalubaduda baji gi matungda lai phatabai narakpani ado yumsida di changbadi ngamo baji na tumnamdai khuding yumgi akoibada ngakthok sengtokhrabani hojik su baji na tambada inauchagi yum adusu yamna tamnai hai magi phamung mayada pungjan thinbagi makhon nongalamdaida hek tai hai makhoi su mathawai waramane haiduna imada babana wari tammi sumna pupuna yamna wana honabadagi kakasu tamna masa kangkhalaki akoi khungi oina su kaka matomdani kiraba thodo du thengnaruraga amuk kangkhali ibasi thodo sigi matung nongma hingamada su khunjin mang leiba adomdagi maijaw gumba thagalakbagi mongama mayamna unarami matawdu da mayam su kibadagi ahinga du miyoy amata tumnaramdi nongalaga yengubada su mangmaya du mi poloi khibagi mirau manam gumba yamna namthiba manam khara namaki kiraba thodo kya sidagi kakabu pupuna layingbada phare tanarakpadagi khungi miyoy singsu pupugi manakta nungtigi laktuna thodo se amukta thingbiu haijaba laami matam aduda pupuna mayamda sumna hairami nakoina thoriba thodo se thingge hairabadi khungi mangasi ani thu hanagi mangaduna khara chauragadi naungna sagadoriba mangasina khara pixelu yamna sulamna hanganu hairami pupugi wafam adudagi amuk naungna hana saramba mangadugi nakanda naungna mang amamuk sarami matam aduda su mamangda thokiba thodo aduga sap manana anauba mangaduda saba yawa nupa amasu ahingda tumbada hawgalaktabadagi siduna leirami tawbadabu handakti siriba miyoy adudagi anirak suna mangaduda mi lawkhidre hanagi mangadudi amuk hana sizinaba yaro anauba mangaduda oina sizinau hainarami masigi matung numidang khudingi khongamba usek adusu amuk hana makhon takhidre akoigi khunna sisu hanagu misi mina yamna toiramba sing adusu phaki hojikte pupusu laikidre pupuna laikidaba matamdasu lekai miyoy singna khunsidagi atangba mani masatkre haiduna hojik phok sonari babasu hojikti pupudagi tamhauba maitai layang khara lekai miyoy singi mateng pangduna leiri masini mayam ngasigi rian horror story mathangi wari thagalakpada mayam punna muk thengnarasi masigidi mayamdagi kainanaba bidya lawjari